ngasi numida wairam phongkiba tongan tongan ba manipuri sifungsing amasum thokiba thawdo wathok dagi maroibi ipausing myamna thamjagi ahanbada pandam pausi digi lokosaraga sin kuki narco terrorist amad illegal immigrants sing thengnanaba myamna warep lokre popi mangan ba hobada sin kuki narco terrorist sing muthatpagi ahanba mai pak pa horabani mesor I phurup marakta wakolon khenabagi mami tahangumse sin kuki narco terrorist amad illegal immigrants sing thengnanaba miyoi lising kyana saruk yaduna singjamai singa mathak pisum how ground miyangi mipam pangthokre popi mangan bagi thabak hek hobada sin kuki narco terrorist muthatpagi ahan mai pak pa horabani adubo sin kuki narco terrorist muthatpana lanasi loibanate Manipur Land Revenue and Land Reforms Act lapthoktuna Mitaina Manipur gi mafam khudimakta leibi yahanba haibisina ahanba khongthang oigadabani Mitaina maset taraga mitopna harawabani aikoi punsinduna amatu oina satminaduna Manipur kansi haina RPI Athawalegi National Secretary Maheswar Thanaujamna phongdokre wafam asi Coordinating Committee Against the Action of Sin Kuki Narco Terrorists and Illegal Immigrants sinduna Let's fight against the sin kuki narco terrorists and illegal immigrants haibisida pangtokhiba miyamgi mifamda saruk yaduna phongdokhibani mifam aduru wangang laduna Maheswar Thanaujamna hai me ahumdagi hoduna state asida thokliba lan asida misa miyam kya siana yauduna yum kya mai sakliba asida khangduna leiba ngamlaktabadigi sin kuki narco terrorists sing state asida thogaliba issue asi mayek singna khanganaba khongthang pekhalapani masida political gi oiba khudong sablang no bkhona kibalaiti aikoi khudimang ireibak iramdam nungsiba ngaktani maramasina Manipur kanabagidamag aina ngamjaba thaudang adu lominasi state asigi oiriba phibam asida politics tawnabagi matam nate popi mangananaba leiba asigi defense minister na pirakiba thajabadu 6 mamagi makhada mai pangna pekhanaba paikhalangnaba aikoi punna honamina sairi Mang makata na hai popi mangan bigi thaba si hek hawbur sin kuki narco terrorist muthatpagi ahanba mai pakpa khongthangni adumainama narco terrorist muthatpana lana siloibanati Manipur Land Revenue and Land Reforms Act lathokhtuna mitaina Manipur gi mafam kudimakta leibi yahanba haibisina aikhogi ahanba khongthang oigadabani mitaina isagi ireiba sida lainingba mafamda karigi leibi yaroidoribano Mitaina maset taraga mitopna harawnabani aikoi ama toina punsinduna Manipur kanana bokhona mina saiki ngasigi mifam aduna tuan warep ahum lokre warep singa duri ahanbada sin kuki narco terrorist singna sathariba poppy plantation gi mayukta committee na sanction ba khongjang asida maira paibe madi miyam punamangna support tawba ani subada Maheswar Thanaujamna poppy cultivation gi mayukta sangshiliba khongjang asida committee asina mapung phana sokat pa amadi ahum supu warepna ngasi pangthokliba mifamna lawribu warep singa si minister da thabok oina pangthokpinaba memorandum piduna taksin basini Nakalamaromda Manipur thoklibi irang sigi manungsana I phurup mitei marakta wakolon khenabagi mami sauna taribasi leptuna Manipur gi sakta mamadi mitei phurup kanjanaba aikoi amat oina punsinduna mangna sangsinminasi haina RPI Athawalegi National Secretary Maheswar Thanaujamna phongdokre Delhi dagi Manipur ngasi thunglakhiba Maheswar bu Imphal airport ta miyamna taramna okpaga loinana paumising unabada maki wafam si phongdokladuna magna hai Thabo manga helaglaba irang si matam kuina sangnagi mamangdagi kuki singna lumduna lakpani haibasi khantharaga isagi phurup sing kandabi yati haiba wakalon senaraba matamda saunaba madi asoiba lainaroi saili singani ge mek sengnaba puwari leijaraglaba Manipur madi mitei phurup kanjana bai khogi marakta khenaba wakalon thadoklaga amat oina yeknabaga thengnamina saike Mangna hai me ahumdagi tholaklibi irang asida ngasi phawba mitei singna ngakthoksaduna laklibani kariguma mitei singna lan horakpa tholabadi sin kuki narco terrorist numinini fana lebangamloi Manipur gi singi saruk singda paktaknana thariba poppy pambi sing marufona muthanabagi matangda Coordinating Committee Against the Action of Sin Kuki Narco Terrorists in Illegal Immigrants sinduna ngasi pisum how ground pangthokadaba mifamda saruk yanaba ngasi Imphal halakpani sayol ama Manipur leiduna chief minister yauna miyamgo unaraba matung amu hana mapalamda satuna leiba asigi miyam pumbada irang asigi asumba paudam tamlukhigani haina sumang phondoki leiba asigi defense minister Rajnath Singhan Singh thariba popi pambi sing mangananaba India Air Force ki missionary sing sizinaba yabagi khudong saba piraklabana chief minister unaduna athupu matamda thabak to onthoknaba wari saragan henisu Maheswar Thanaujamna paumi singna phongdoki atopa paw madana
Assam ki furup nifuga matho ST list yauna ba honari ba sida mitei su yahona ba lengana recommendation thabiyo ST DCM Assam ki furup nifuga matho schedule tribe list yauna ba Rajya Sabha da puthoki bill aduna pass torakpada Manipur ki yellow furup mitei su ST list yauna ba state lengana athuba mathau ta ba recommendation thana ba honabiyo haina schedule tribe demand committee of Manipur ST DCM ki president Diras Yumna Fundokre North AOC ki Kekru Pat Manakta riba hotel Pawai bidang si pangthukiba pawg mifum amada Diras Yumnam nai Manipur da thokliba tha manga henjilanglaba irang si khara nem tharakpa ki mami ama uba phangle tanja sida Assam gi tai ahom yawena furup nifuga mathoiba ST list yawnana bagidama Rajya Sabha da bill ama kumja English ngani ga taraga mapan gi January session mapan da puthoktuna khanakraba matung Housing pending the lady bani. Adu bahari bill si handak parliament mifam hek phamba matamda pass tawkibi yabagi thakta lady bani. Bill si pass tawkiba tarabdi lebasi awanung pok lamdam pomada yellow mi oiraga ST list yaw the bahai bisi mitei maitek khakta ngaheuduna aruba mifam ama mayunagani. Maramaduna mitei maitei bungaklo pinaba furubas ST list salhan bahai bisi maktangai fadabani. Lamdamasi mitei maitei irisa sinus irang sida iroinana ST list yahuna ba madi constitution gi ngaklau laudaba yadi haiba wapamasi ekoi kudimangna kakthok loisi haina miyamda appeal tawki mangna makhatana hai Manipur High Court na mitei maitei bu ST list salana ba Manipur laingak recommendation sahi amagi manungda thana yathang piki basu lekhrabani hauji oiriba state asigi phibam sida mitei maitei furupta Indian constitution gi ngaklau pina ba laingana thindadana recommendation thana ba hona phamthokani ko na ahan bada sayol mari gi manungda recommendation thana ba khangan khibani adubo Manipur thoklibi irang asina maram oiraga sahi amaga amuk sangdokhibani hari Diras na makhatan hai Manipur thoklibi lana sigi serakta state asida lakiba union ministers sing political leaders sing amadi tongan ba lukyaga ST DCM gi mehut singa su unaduna hiramasi gi mayek sing ba pawdam piduna Cyril Gas Pisin ki balekre masidana tana high court na pirakiba order adu gi mayokta achumna singi ba solidarity peace rally aduna Manipur gi irang si thogan banati masigi marumda tongan ba agenda kaya leram yai habisi mayek sing na su pawdam khayri loindana mi ahumda mitei amadi kokiyeni gi marakta irang thokhraba matungna khwaidi gi marueba thaba si mitei khulsinga thukna ba hona ba madi irang si karamna lephanba haibisna oirakli me kunga mathoi da pangthokiba STDCM gi consultative meeting da khanakibagi matungina STDC gi thomisingna STDCM gi banner direct puthoktrabasu miyambu lusingliba kokoda solidarity piba madi koko mina pekhalakpa thabak thoram singda angama mating pangba madi thabak thoram du yauduna lakli mitei maitei bu ST list salanabagi matangda mathauta bu recommendation thabina bangarang chief minister ga unaduna remind stirol ama special crep amadi STDCM gi oiba website ama su hangdokle haikena su paus da makhatana phungdurakli makasa tarak poina to perform economic blockade handongna ba NPO na SDS da pawtak pikre Sinapati District Students Association SDS in a National Highway to Impal Dimapur Lambida Sathariba Matam Kaktabi Economic Blockade Khongzang Kudaki Handonaba Naga People's Organization NPO na Pawtak Pikre NPO gi mekedi SDS gi president Cyril Lamathadra National Highway da Sathariba Economic Blockade asi inkumja lisingani kun taraga mathoi gi jun kungani pana NPO na lokiba resolution bu violate tawba maramna Sathariba Economic Blockade asi khudakta handongna ba khanki kariguma economic blockade ki khongjang handokta tarabadi SDS da yariba tribe ho singi mihut sing tokhalagani haina section wafum thamki sioloduna makha taraduna NPO gi wapam asi thawoidaba tarabadi tribe ho gi volunteer amata economic blockade saugatuna magi jurisdiction singda mathau tokhalai no economic blockade area ohengani haina sukhangan khari Paugi likhun amagi matung ina ngasi NPO gi president gi chamber organization asigi executive sing amadi tribe ho sing gi mute sing sargya aduna pangthokiba mifam amana NPO na mamang gi leptuna lakpa warep senapati district kanagomba organization association amatana apex budi ama oiriba NPO senapati gi ayabi yaudana thabak thoram amata pangthokpa yadaba haibu warep adu amuhana session ki Panbaya badi Manipur lengana nagata mafam singyawna Manipur pumbada internet service thingbagi mayukta Senapati District Students Association na National Highway 2 da matam kaktabi economic blockade ki khongjang sangsinba hokhibane haidi amaramdana Chingkheinganba Ngaleiba gi case CBI da sinabiyu imung manu
मे अहुमदगी इरांग हौरख्रब मतुंग जुलाईगी साइसत कुनगा मरीदा सिंगमाइजिंग खुनौदा लेबा मसागी मयुमदगी थोखिबदगी हंजिलखिद्रबा इरेंबम चिंखैंगानबा सै कुनगा मरी अमदी माकी ममानबा सगोलसिम ngaleiba सै कुंथ्रागा मतुगी केस सीबीआई दा सिन्नाहनिंगे हैबा चिंखैंगानबगी मनाव नुपा प्रियोबताना मरी लेनबसिंगी पुंगनिंग सिंगसिलाखि पाउमिसिंग उनाबा अमदा प्रियोबताना हाय माकी मयाम चिंखैंगानबा मदी ngaleiबना युमदगी थोखिबा नुमित अदुगी हेक नोंगानबगा मखोय एनी कुकी खुलाई पाइबिसिंग tamthina otnairaba matong nungwaina kaptano hatkibagi video ama thadoklakhi makhoi ga haksang hauju phawba phangdana lairi loinana case asi CBI da sinadana lakhi atopa case sing buna laingak na hairiba case asi bu CBI da sinna na papami aduba hauju phawbi oina di agency asida sinnana ba kariguma khongthang amata paikatri masigi matata case asiga mari lainana kanaguma mi amata phaba punba yaudri amadi police ki maikeri gi suwa pham amata khangalakpa laitre ki hiramasigi matang na manipur police ki ऑफिसर लमना फोंदोखिबदा मियो एनीएदु सिंगमाई पुलिस स्टेशन की माखारोम थांगबदा किलोमीटर मरीरोम लापना लेबा कंगला तोंबीदगी फारबा मतुं कुकी सिंगना नमना तारिबा कांगपोपी डिस्ट्रिक्ट पुगिबा ओइरंबा याना अदुबु कांगलुकी मतुंगिना खाइदोक्तुना लेबना केस असिदी अतोपा केस गुमना निंगथिने इन्वेस्टिगेशन चथबा ngamdana लेरि हाइके अमरोमदना लिंथोइंगामबी मिहाकी नेशनल कमीशन फॉर वुमेन वोकटख्रे हिजम लुवांगबी लिंथुइंगामबी मियात के असम वोयल पुथोकपिनबा लुमाई सिलुप की मेकेरी नेशनल कमीशन फॉर वुमेन सिरोल थादन वोकटख्रे ngasi manipur press cup ta paumising unabada lukmai seluk ki secretary asem nirmalana hai sei sigi july 3 ta ki mafam khangdana mangkiba hizam luwang bi linthuingame masum phizam hemazan ani hinglingai ye amadi hatkraba matungi video photo social media da viral oirakhiba numit adurigi ngasi phawba leptana khongjang sangsinduna miyat asigi asumba puthokpinaba takshinduna lakibani मांगना मखा तारदुना नुपा मचा दु नुंगसीदबगी वापम अमता लेते नुपी अमा ओइना नुपी मचा अमना सतखिबा मियोट मिनैदु अदुकी मति खांग मंगमदबा नुपी खुनाइगी ओइना असोबा सिंगनबा म ओइबना मियात असि अकन मोंगना कनेम तौख्रे सेंट्रल गवर्नमेंट की मखादा लेरिबा नेशनल कमीशन फॉर वुमेन्स अमदि स्टेट असि की मखादा लेरिबा मणिपुर कमीशन फॉर वुमेन्स अनिना मियात असि की मताना करिगुम अमता एक्शन लौखटपिदना लैबा सि लेबक थिबनाइकि मरम असिना लुप असिना नुपी खुनाइदे सिंगनरकपा असि अमुक हन्ना थोक्तनबगीदमक लिंथोइंगामबी मिहाकी असुम वेल पुथोकपिनबा नेशनल कमीशन फॉर वुमेन्स ता सेरोल अमा थादना वोकटख्रे दुगा मणिपुर कमीशन फॉर वुमेन्स वोकलगनी करिगुम्बा जस्टिस पुरकपा ताराबदि नुपी ओइबिसिंगना नुपीगीदमक वोकताबिनबा लै हाइबा खनगन हाइकि माना मखा तारादुना ngasi mayum makai thadoktuna lanjenaduna relief camp de leiriba miyamgidama khalaga lakliba mitei furup ki oiba asawo kumai oiriba ningol sakobo thoramasi mepung khudimagna lepina basumang apel torokli makasa tarak poina to papa omna zirigi mongbung khungi khunja sing mayumda hanjinakre मे अहुमदगी मणिपुर थोकलिब इरांग असिन मरम ओइदुन जिरिबमगी हरिनगरगी चिल्ड्रन्स होम दा हांगलिबा रिलीफ कैम्प संजफम लौदुन लैरखिबा डिस्ट्रिक्ट असिगी मंगबुंग खुनगी खुंजा निफुग होमदोय ngasi mayum दा हंजनखरे युम दा हनबगी थोरमदुदा मंगबुंग खुनगी आहलमना फोंदोरकपदा मे अहुमदगी मणिपुर दा थोकलिब इरांग असिन मरम ओइदुन लंजेनरगा रिलीफ कैम्प असिदा लैरकपदा ngasi फावर जिरिबमगी माहिरोय लोप CSO सिंह जेरिगी DCHDC कुथरागमा पंसुबा असम राइफल्स मार्फुगा तरे सुबा CRPF अमदी जेरी पुलिस की ASP यावना डिपार्टमेंट क्यागी थाउमी सिंगना मिकुप नहोम सिंगना ngak सेनबीबगा लोइना पिजा पिथक तौदुना थंबिरखिबा से अखोइना मतम सुप काउजरोय अमदी तौबिमल खंगबु उसरी हाइना फोंदोखि माना मखाताना फोंदोखिबदा मंगबुंग हाइरिबा खुनसी इरांग असिदा खुदोंथिबा याबा माफम ओइबना हाउजिक लैरिबा सिक्युरिटी असि खुनसीगी मयाय ओइबदा लैबा अवांग सिंग असिदा थंबिनबा मदि सिक्युरिटी मफमनी सुहनबिनबा मरि लैनबा सिंगी पुंगनिंग सिंगसिंखि रिलीफ कैम्प असिदा लैरंबा मरबुंग खुनगी खुंजा सिंग ngasi कुंथ्रागतरि सुबा असम राइफल्स की कंबुना मागी युम तमना थिनजिनखि लोइना कैम्प असिदा लेहौरिबा बाबुखलगी मियोय तरागा मथोइना विद्यानगर लैरिबा बाबुखल बोरोइखल अमदी साबुगाट खुन अहुमगी मियोयसिंगना लैरिबा रिलीफ कैम्प दा पुना थंबिख्रे खुन अहुमगी ओइना लंबी थोंगी फिबम फतबा असना मरम ओइरगा हाउजु फावबिगी ओइना युमदा संगबगी अयाबा लैत्रि सुहाइरि अमरमदना हाना लैजरंबा ममिंगसिंग ओंथोक ओनसिन तौबि यारोय लेंगा कनागुम लुप नत्रगन लनाय मियोयसिंगना डिस्ट्रिक्ट सब डिवीजन मफम इंस्टीट्यूशन सिंबगी हाना लैजरंब ममिंग ओंथोक ओनसिन तौदनबा चीफ सेक्रेटरी ना हौखिबा अक्टोबर 5 ऑर्डर अमा थोक्तुना खनख्रे चीफ सेक्रेटरी डॉक्टर बिनीत जोशी ना थोकिबा ऑर्डर अदुगी मतुंगिना लनाय मियोय नत्रगन CSO सिंखरना हाना लैजरंब डिस्ट्रिक्ट सब डिवीजन
institution gi laifam gi maming onthok tuna anau maming sing thonjin bagi thabuk sathare habigi paulai asiguma thawong sing asina hausik manipur oiriba phiba masida community gi marakte hena nungsin handaba maram ohelai hari maram asina state government gi ayaba yawdan hana leijaramba maming onthok unsin tawbada khudaki laingang na athingbu thambaga loinana athingba si thugaiduna thabak toramba sing sanaba logi makhada sairak phagangan hari asiguma thawong sing chathaba thingnaba mari lainaba district magistrate sing amadi SP singna thabak lokhatnana basu order adu da khangale hari makasa tharak poina to papamna com union UNC gi associate unit oire com naga union se united naga council gi associate unit ama oire september gi tang taraga manga da fam ki UNC gi council assembly na lup asida UNC gi president NG lungko na khuyek pi duna provisional certificate pikre UNC na com naga union manipur pi riba provisional certificate asida maru oina pallibadi com union na UNC gi voting right laiba kaloina na associate unit oiribani haina su phongdok hiade loisilak poina to papom ni yumthang na balai ti sanglak pa khulai pai bising phapam thokli RK sanayema hauzu manipur thokli birang sid yumthang na balai ti sanglak pa khulai pai bising gi khut yawi haina NIA na ifong phongdorak labani na India government na makoibu phapam thuye mati manipur gi takto pham thuye haina Dahulup amagi chairman oiramba social activist RK sanayema phongdokre Zen Manipur Dance Academic Order Tidem nang si pangthokiba anirak suba International Writers Meet 2023 gi thorom ga mari lena paumi sing na hangbu wang amada mataki wafam si RK sanayema na phongdokibani apunba Korirol Malem Gilum na RK sanayema gi sahi 103 suba ma pok namit ke mari lena pangthokiba thoram adu ga mari lena RK sanayema na makhatan hai Myanmar gi Sin Hills ta leiba Sin Kuki amas Bangladesh ki Sitagong Hills ta leiba Sin Kuki ga manaba tribes sing na Manipur gi lamlau duna makoi goiba apun baleba ama semna na bokhonarak pa sikoire hiramasi matang na India government su intelligence wangmani na hanadagi khanamgani khali adubo handaki Manipur gi irang sida Myanmar amas Bangladesh rom ligi sangsilakba kulai paibi sing gi khut yawi haina NIA na phongdorak pa si ahanmani loina Manipur landarak pa si India government landarak pani haina government of India na mas khanglak pa sima apapa khong thang na hen samana phongdoki Mana makataraduna Manipur gi issue sigi solution purakna bi state lenga ki meke digi center akan ba pressure piba mathoktai hiramasi matang India government ki investigation report su lairabani na mathokta be action lokhat pham thuye amadi lawsu lokhalakade habi ki thajaba thamki loina khunai ama bu asuma maike da puna bu hona bada asobu thaudang lawriba lamdamasi gi ayibi sing bu su puning thogat pham thuye haba wapam su mangna phongdoki ado hauskui na di myam paus matang se du sinjarage masu myam puna no babdet ngaminise